Hello mayam ai ngasi dum agi ngasi gi blog se hodingai da mayam da wa khara tang singdong ngai nai na dum video se mate ga ma hapjarak pani ado mayam dum aina mamang da mamang gi blog ta ina sana gi dum utkidrane sana agi sana gi lik se tat le kho le kaina dum utkiba do ado ido dum mayam na su dum la na khala mare comment bad comment budi na te do raga sune adum comment khara pire yaba ado ido aina dum khatang ne nungai jada ba hai tare ko ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯕꯨꯅꯦ ꯑꯩ ꯃꯤꯡꯕꯨꯗꯤ ꯄꯟꯖꯔꯔꯣꯏꯕ ꯑꯗꯨꯏꯗꯨꯒ ꯍꯥꯏꯔꯤꯗꯣ ꯅꯪꯇ ꯅꯠꯇꯦ ꯁꯅꯥ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯁꯅꯥ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯤꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦꯕ ꯑꯩ ꯏꯊꯣꯟꯇꯅꯤ ꯁꯅꯥ ꯂꯩꯁꯦ ꯅꯣꯏꯒꯤꯗꯤ ꯁꯅꯥ ꯂꯩꯔꯝꯃꯣꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯁꯨ ꯂꯩꯖꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯑꯩꯅ ꯉꯁꯤ ꯌꯨꯇꯨꯕ ꯍꯥꯡꯉꯤꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯃꯉꯥ ꯇꯔꯨꯛ ꯁꯨꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯨꯛ ꯀꯨꯏꯕꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯌꯨꯇꯨꯕ ꯍꯥꯡꯉꯛꯄꯗꯒꯤ ꯖꯍꯥ ꯑꯦꯅꯤ ꯑꯆꯧꯕ ꯄꯣꯠ ꯑꯣꯏꯔꯁꯨ ꯃꯆꯥ ꯄꯣꯠ ꯑꯣꯏꯔꯁꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯖꯍꯥ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯗꯦꯏꯂꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯌꯥꯎꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯀꯗꯥꯏ ꯄꯨꯝꯅꯃꯛ A to Z ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯁꯦꯌꯔ ꯇꯧꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯛ ꯇꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯏꯗꯣ ꯑꯩꯒꯤ ꯂꯩꯖꯩ ꯍꯥꯏꯕꯒꯤꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯎꯅꯤꯡꯅꯁꯨ ꯇꯧꯕ ꯅꯠꯇꯦꯕ ꯑꯩ ꯆꯥꯎꯊꯣꯛꯆꯕꯩꯁꯨ ꯋꯥꯔꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯃꯧ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃ ꯑꯣꯏꯕ ꯇꯥꯔꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯁꯤꯗꯕꯨ ꯑꯗꯨꯝ ꯀꯌꯥ ꯊꯣꯏꯅ ꯁꯤꯟꯅꯗꯦ ꯅꯠꯇ꯭ꯔꯅꯦ ꯃꯧ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯅꯥꯏ ꯂꯤꯛ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯅꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯄꯤꯔꯛꯏꯑꯕ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯩꯒꯤꯁꯨ ꯄꯤꯔꯛꯏ ꯑꯗꯣ ꯑꯗꯨꯒꯤ ꯂꯤꯛꯇꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯎꯠꯆꯕꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯦꯕ ꯂꯤꯛꯇꯣ ꯇꯠꯇꯣꯔꯦ ꯁꯨꯃꯥꯏꯅ ꯇꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯩꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯄꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯂꯤꯛ ꯁꯤꯈꯛ ꯂꯩ ꯁꯤ ꯇꯧꯔꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯒꯤꯁꯨ ꯎꯠꯆꯔꯤꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯋꯥꯈꯟꯗ ꯀꯩꯁꯨꯝ ꯈꯟꯗꯕꯤꯗ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯈꯟꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯋꯥ ꯈꯔ ꯐꯣꯡꯗꯣꯔꯛꯏꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯅꯥꯒꯤ ꯃꯔꯝꯗ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗ꯭ꯔꯅꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯂꯤꯛ ꯁꯥꯕꯒꯤ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯒ ꯋꯥꯔꯤ ꯁꯨꯅꯕꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯇꯥꯍꯟꯈꯤꯗꯅ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯅꯦꯕ ꯉꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯑꯩꯒꯤ ꯁꯨꯀꯨꯏꯅ ꯑꯩꯅ ꯍꯥꯞꯄꯛꯏꯕ ꯕ꯭ꯂꯣꯛꯁꯤꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯂꯥꯛꯏꯅꯦꯕ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯉꯁꯤ ꯑꯃ ꯍꯌꯦꯡ ꯑꯃ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯉꯁꯤ ꯍꯧꯔꯛꯏꯕ ꯕ꯭ꯂꯣꯛꯁꯨ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟ ꯐꯥꯎꯕꯒꯤ ꯕ꯭ꯂꯣꯛ ꯅꯝꯃꯛꯄꯗꯣ ꯑꯗꯣ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯇꯠꯈꯤꯕ ꯇꯥꯔꯁꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗꯩ ꯑꯗꯨꯝ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯏꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯍꯥꯞꯄꯒ ꯀꯟꯇꯤꯅ꯭ꯌꯨ ꯂꯥꯛꯏꯕ ꯕ꯭ꯂꯣꯛꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯔꯠꯁꯦ ꯁꯅꯥ ꯁꯥꯕꯒꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯔꯠꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯧꯈ꯭ꯔꯦꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯍꯥꯄꯛꯇꯣꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯡꯉꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯁꯨ ꯑꯩꯅ ꯃꯥꯝꯇꯣꯟꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯧꯕꯅꯤꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯈꯪꯉꯕꯅꯤ ꯑꯗꯣ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯕꯦꯠ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯤ ꯋꯥꯍꯩ ꯈꯔꯁꯤ ꯁꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯣ ꯆꯝꯊꯣꯛꯑꯝꯃꯤꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯑꯃꯈꯛ ꯑꯅꯤꯈꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯈꯟꯖꯔꯨꯗꯦꯕ ꯑꯗꯨꯝ ꯃꯣꯏꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯄꯛꯇꯣꯏꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯣꯏ ꯅꯠꯇꯕꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯇꯣꯏꯅꯦꯕ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯈꯔꯦ ꯃꯥꯝꯇꯣꯟꯗ ꯂꯥꯛꯎ ꯍꯥꯏꯅ ꯐꯣꯟ ꯇꯧꯈꯔꯦ ꯑꯗꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯡꯉꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯅꯥꯗꯣ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯨꯁꯨ ꯃꯥꯝꯇꯣꯟꯅ ꯃꯦꯆꯤꯟ ꯀꯔꯤ ꯀꯔꯥꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯨꯔꯛꯇꯣꯏꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯩꯅ ꯁꯥꯗꯣꯔꯤꯕ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯅꯠꯇ ꯋꯥꯈꯜ ꯈꯟꯕꯗꯣ ꯈꯟꯕꯤꯒꯅꯨ ꯕꯦꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯑꯗꯨꯝ ꯇꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯤꯀꯦꯟꯁꯦ ꯊꯣꯡꯗꯔꯦ ꯆꯤꯀꯦꯟꯁꯦ ꯄꯤꯁ ꯑꯅꯤꯅꯤ ꯂꯩꯔꯛꯏꯁꯦ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝꯅꯦ ꯑꯃ ꯏꯔꯣꯜꯂꯒ ꯑꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯒ ꯑꯃꯅ ꯆꯤꯀꯦꯟ ꯑꯃꯅ ꯀꯔꯤ ꯇꯧꯅ ꯊꯣꯡꯉꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯉꯔꯥꯡ ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯨꯡꯉꯔꯅꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯑꯦ ꯌꯧꯔꯕ ꯃꯥꯔꯥꯡꯒꯤ ꯒꯥꯔꯤ ꯌꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯛꯁꯦ ꯁꯥꯗꯣꯛꯑꯅꯤ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯒꯤ ꯂꯤꯛꯁꯦ ꯃꯄꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯗꯤ ꯁꯥꯒꯅꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯂꯤꯛꯁꯦ ꯇꯠꯄꯗꯨꯒꯅꯦ ꯁꯤꯒꯁꯨ ꯇꯠꯂꯦ ꯃꯔꯤꯗꯁꯨ ꯑꯃꯅꯤ ꯇꯠꯂꯦ ꯑꯗꯒꯤ ꯃꯦꯗꯦꯜꯗꯁꯨ ꯇꯦꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯥꯗꯣꯛꯑꯅꯤ ꯉꯁꯤꯅ ꯑꯁꯤ ꯑꯔꯣꯏꯕꯅꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯕ
ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯑꯗꯨꯝ ꯁꯥꯔꯀꯥꯟꯗ ꯑꯃꯨꯛ ꯎꯍꯜꯂꯛꯀꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯎꯍꯜꯂꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅꯅꯦ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯂꯧꯔꯛꯀꯦ ꯃꯥꯅ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯝꯃꯣꯏꯕꯀꯣ ꯃꯥꯅ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯥꯅ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯒꯗꯤꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯂꯧꯔꯛꯀꯦ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯅꯦ ꯑꯗꯨꯝ ꯍꯥꯏꯖꯜꯂꯒ ꯂꯧꯔꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯏꯀꯥꯏꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯂꯧꯕꯕꯨꯗꯤ ꯍꯧꯖꯤꯛ ꯁꯥꯕꯒꯤꯕꯨꯗꯤ ꯃꯥꯝꯇꯣꯟ ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯆꯠꯂꯒ ꯂꯧꯔꯨꯒꯅꯤ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯤꯌꯥꯕꯅꯦ ꯑꯉꯥꯡꯒꯤ ꯇꯧꯈꯤꯕꯗ ꯃꯄꯥꯒꯤ ꯇꯧꯈꯤꯕꯗꯁꯨ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤꯌꯥꯕꯅꯦ ꯃꯣꯏ ꯌꯨꯝꯗꯅꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯣꯏ ꯈꯔ ꯖꯥꯡꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯅꯝꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯖꯥꯡꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯣꯟꯅꯁꯨ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯈꯨꯟꯗꯅꯦꯕ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯁꯅꯥ ꯂꯧꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒꯗꯤ ꯃꯊꯪꯒꯤ ꯑꯩꯒꯤ ꯂꯧꯕ ꯃꯇꯝꯒꯤ ꯕ꯭ꯂꯣꯛꯀꯗꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯅꯦꯕ ꯑꯗꯨꯅ ꯑꯩ ꯂꯧꯕꯒꯤꯗꯣ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯒꯦ ꯑꯩꯒꯤ ꯂꯤꯛꯁꯦ ꯑꯁꯤꯒꯤꯁꯦ ꯂꯥꯡꯅꯨꯅꯦ ꯑꯁꯤꯁꯦ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯃꯥꯝꯇꯣꯟ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯎꯠꯂꯤꯕ ꯑꯁꯤꯒꯤꯁꯦ ꯁꯥꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯂꯤꯛꯇꯨ ꯁꯤꯗꯅ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯄꯥꯒꯤ ꯂꯤꯛꯇꯨꯁꯨ ꯆꯣꯟꯕꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯆꯣꯟꯕ ꯂꯤꯛꯁꯦ ꯈꯔ ꯄꯥꯝꯕ ꯋꯥꯠꯂꯦꯕ ꯑꯗꯨꯏꯗꯤ ꯑꯁꯤꯒꯤ ꯃꯪꯒꯜ ꯁꯨꯇ꯭ꯔꯁꯦ ꯑꯣꯏꯅ ꯁꯤ ꯇꯥꯔꯦ ꯈꯔꯅꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯇꯥꯔꯦ ꯁꯤ ꯆꯣꯜꯂꯦ ꯌꯥꯕꯅꯦ ꯂꯤꯛꯁꯦ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯂꯥꯛꯑꯦ ꯁꯤꯅ ꯈꯪꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ 우리 이만 맘이 그기노 한대요. 이만 맘이 그기노 자. 그 저거 피도 있는 라 이런 거 막도 또 짜포 좀 매안 뿌려가 라. 펜타로네. 아? 나 진짜로. 맞지. 이거만. 앞벨 뿌려가 라. 에. Ako ay rose ngasi masam kaklay ni. Uri ro. Ase nung ga je lau tho ga doi gi on doi ni ai camera je off. Jam ku ya loi kwa. Ai video number ni na sana yaw ri. Yaw ri ku tamo to ge. Mu ki na ha gun doi ni. ꯊꯝꯗꯨꯔꯦ ꯍꯥꯏꯕ ꯂꯤꯛꯁꯦ ꯈꯪꯉꯕ ꯑꯗꯨꯒꯤ ꯁꯅꯥꯁꯦ ꯃꯌꯥꯝ ꯃꯌꯦꯡ ꯇꯥꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯦꯁꯇ ꯀꯔꯤ ꯀꯔꯥꯅꯦ ꯈꯣꯠꯇꯣꯛꯇꯅ ꯁꯅꯥ ꯊꯝꯕꯁꯦ Con nó jangan bete, kubur jangan bete yang mana. ꯑꯩꯒꯤꯁꯨ ꯂꯩ ꯅꯨꯡꯁꯦ ꯂꯧꯊꯣꯛꯏꯕ Ini itu lebar na. ꯑꯩ ꯃꯥꯏ ꯁꯅꯥ ꯅꯠꯇꯦ 마이 사나니 어디냐 사나니 미 사나 마 피를 방거 사나 마이 ꯅꯨꯡ ꯃꯌꯥꯝ ꯖꯥꯝꯕꯁꯤꯅꯅꯦ ꯅꯨꯡ ꯖꯥꯝꯕꯁꯦ ꯃꯥꯝꯇꯣꯟ ꯂꯨꯝꯊꯕ ꯍꯦꯟꯕ꯭ꯔꯥ Belum dah bete. ꯍꯦꯟꯒꯅꯤꯌꯥ ꯑꯗꯨꯏꯗꯤ ꯑꯩ ꯅꯨꯡ ꯍꯥꯞꯄꯔꯣꯏ ꯍꯥꯏꯗꯤ ꯃꯣꯇꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯃꯦꯆꯤꯟꯒ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ Tang ni yang mana je, kamu tanya makai jauh. ꯍꯨꯝꯐꯨ ꯇꯔꯦꯠ Makai. 이 정도를 깨 하나 깨나 좀이라 ꯑꯩꯒꯤ ꯅꯪꯉꯣꯟꯗ ꯍꯣꯡꯉꯒ ꯅꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯨꯒ ꯑꯩꯒꯤ ꯈꯨꯖꯤ ꯁꯥꯏꯗꯣ ꯍꯥꯏꯒꯦꯅꯦ ꯈꯨꯖꯤ ꯁꯥꯏꯗꯣ 3,000ꯅꯤꯅꯦ ꯁꯪꯈꯥꯏ ꯑꯃꯅ ꯈꯨꯖꯤ ꯁꯥꯏ ꯑꯁꯥꯝꯒ ꯀꯣꯟꯅꯔ 3,000ꯇꯅꯤꯌꯥꯕ ꯅꯨꯅꯨ ꯂꯦꯡꯀꯅꯣ Ye, senterupa cening mapan. ꯁꯟꯇꯔꯨꯛꯀ 1,400 ꯑꯣ ꯑꯗꯨꯑꯣꯏꯗꯤ ꯂꯤꯛ ꯑꯃꯒ ꯈꯨꯗꯣ ꯑꯃꯒ ꯑꯣꯏꯌꯦꯅꯦ Ah, woi. ꯑꯠꯆꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗ ꯆꯤꯟꯊꯤꯔꯣꯏꯕ ꯈꯔꯅꯤ ꯊꯝꯗꯨꯔꯦꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯊꯝꯃꯨꯔꯦꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯃꯌꯦꯡ ꯇꯥꯔꯝꯃꯦ ꯁꯅꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯟꯇꯔꯨꯛꯀ 1,400 ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯥꯗꯣꯛꯑꯅꯤ ꯈꯨꯗꯣꯞ ꯃꯌꯥꯝ ꯑꯩ ꯈꯨꯗꯣꯞ ꯑꯆꯧꯕ ꯗꯤꯖꯥꯏꯟꯗꯣ ꯑꯣꯏꯅ ꯇꯧꯔꯔꯣꯏꯒꯦꯗ ꯃꯥꯝꯇꯣꯟ ꯀꯩ ꯍꯥꯏꯒꯦ Hoine. Dia ni sih. ꯈꯨꯗꯣꯞꯀꯤ ꯗꯤꯖꯥꯏꯟ ꯂꯩꯔꯣ ꯀꯦꯃꯦꯔꯥꯗꯣ ꯂꯦꯡꯍꯟꯒꯅꯨ ꯍꯥꯏꯕ 까람도 굴피니 사는 ꯑꯩ ꯈꯨꯅꯤꯡꯗꯧꯒꯤ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯕ ꯑꯆꯧꯕꯗ ꯑꯣꯏꯔꯒꯅ ꯈꯨꯌꯥꯏꯗ ꯂꯥꯛꯇꯣꯏꯕ ꯅꯠꯇ꯭ꯔꯒ Ah, ꯑꯆꯧꯕꯗ ꯁꯟ ꯑꯃꯅ ꯁꯥꯟꯅꯕ꯭ꯔꯣ dalam sampai. ꯈꯨꯅꯤꯡꯗꯧꯒꯤ ꯇꯧꯔꯁꯦ ꯑꯩ ꯈꯨꯠꯁꯦ ꯑꯃꯨꯛ ꯁꯤꯐꯧ ꯆꯥꯎꯔꯤꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗ ꯑꯣꯏꯗꯣꯏ ꯑꯁꯤ ꯌꯥꯗꯣꯔꯕ ꯀꯩꯅꯣ ꯁꯤ ꯅꯨꯄꯥ
시자들어봐. 꿈이 아, 아이 너 마찬가지 줘라디. 스토리가 니도 자우토면 야가니나. 맞아마 배도 마카롱 좀 픽바다디네 자원 자로 픽바다디 그노 또 바자로. 토리 장난 날 거리 마마 올리 앉아. 아두에 기능 맞아마 넥스트 또 시자데. 자드라 이건 더 짠. 그렇게 디자인부터 래. 그냥 그렇게 산 아시지만 또 잡으시 봐. 여자네. 자라봐. 아시요가 뭐 쌍리. 쌍부리 짱가네 아무도. 와니까 아마도 자네 아마도. 그냥 싸우는 거야. 그냥 삐라가 거. 구도 로래 행 lâu lạc của nó natra. Nhưng mà 구도 cái design ulake. 이건 더 짠. Đây đây 구도 cái design. 쟁시 나와. 이건 더 짠. Ada 구도 cái design. Si tum ai dum ulage ba ko na dum ulage. Dạ rồi. Yang dik medel. Nó kilometer mà khai muốn phải muốn ta là cái gì? Si tum khal e khanong hang da re medel. 신이에네 있지 À, một trăm anh thì mình đi. Kana 마마기 잘하거든. À, mình đi. À, mình đi là. 많이 맞잖아 뭐 보거든 소모지. Ah si si man da. 샤반. Si oi sa lai cham cham. 거의 그냥 거의 지금 그래요 Sa kai mang. 거의 만족이 맞잖아 Eh. À. 6급 타도 왜 시작. 뭐 부족 중에 있는 지금 많이 Ai cái design si si da lai de. Mỗi điểm cũng mà cũng đây thế Ai cái này. design si hana si da lai de. 너 그럼 많이 렉슬러이래 지금. mà đúng mày mà khôi cả sáng hôm cái mày chỉ lì là thế chứ lì là bagi Ako'y kasaning mo gigay. Chano pa gilila de. cái lì là ở đâu vậy mà cái lì là ở đâu tin ta đến nhà mua cái số rồi cái kìa Asipi na ni mo gisa bagi. bố Pwede na video lang no. Pwede video. 야래 짭짭 가면 손도 Thì mà thằng làm rất chắc tôi đi thuốc nào vậy? Ngasi mà thiền je mam tuang ga ma ka cái mukbang ngoi na tawre ngasi se. 아도 딱 그거 bang đâu đó bố bang Ado hao bro no ba? 아우야 Mam to hao bro. Nó hỏi rồi. Mukbang ni. Mà con tàu đèn chứ. Ami pise kay no ne ba? Video da hai ba. Nungsuk to ai ngarang ngau ki bo nungsuk to adugi do kalinja ga da kalinja ga ne me li ba moro kanji to ga yam hauri moro khusa ma sa sal khoi sa ra ge sa sigana khoi sa ra ni ai ki chak se tre oi na sa ra ni để tôi con खाता है मत ले loina ti pa hina da video se laudi lahora do loisala pagi matang do video lahodare ado mayang asiga indi side dum thammage mathang namu thengnarasi